Ukrul District Headquarter the Manipur Langa Cabinet with Fang Tokre, Soliva Junta, City Law Ayukta Matok Tobangam, Matok Taba Tabaki, recruitment Donaba, Warren Lokre. Moirang Purel lagi mapitin dam pau bagi lambi ko last taragan Henderson Minister na mamang sahig jun da wasak lam nagat tumin na license kibik bayokta kol kunmari na sema committee nga si mapam mga da wakan ifam satakre. ITB local da put box haba yabang amloy lainga ki thorang si kutak ta kantok katam ni haina 44 ITB local ya koi bita kundari ba miyam na langtawal kunaw masinda wakan ifam satakre. Amasung Manipur Conservation of Badland and Wetland Act 2014 sana dabaga pangkak wire lapong kaya da yung kay school farm factory na simba construction sajen bada laiga na thingba ngamdre. Mayam kurum jari domni MP was impact news ni kay thoksom na hoje pungsa se phopi maroi pausing mayam da pizari. BJP na lusing ba Manipur lainga ke Ukrul District Headquarters da sataki ba cabinet mi pam na lamda masida saliba jun tha sidagi lok ayukta mathok to bangam da ba Manipur lok ayukta da mathok ta ba thabaki recruitment law na ba hore law kre cabinet mi pam adu Ukrul mini secretary ta laiba DRTA holder se minister nongthona berena share lawdana nungtil pungmari dagi pangthoki mi pam aduna school pagal hansi scheme mathok to ba hauna ba committee ma seba BDF singi service sahi ma sangdok pa Manipur Victim Compensation Scheme ki makada lupa lak ani piram badu lupa lak mga de hingkat pahay na yanaki. Miham da Gujarat ki Statue of Unity ki manakta Manipur Bhavan ama sana bagi lamlay na ba Home Guard ki thabak to bagi matam sahi sangdok pa Governor ki discretionary grant hingkat pa na singba agenda kuntret khanaki. Miham da first ba madi district area status ki matang dadi khanaki de cabinet miham pangtok tringay mangoy na Ukrul amasung Kamjong district ta paikaliba sakot thoragi thabak sing kupthana khana nei na bagi mi pham pang thoki mi pham da district ani to da laiba lainga ki maru ba makok to official sing community leader sing CSO sing bihut sing khul gi lu sing ba sing amasung khonja sing na saru yaki mi pham da district ani to ki DC sing na paikal liba chawkhat thorang ki thabak thoram sing report se minister da utki se minister na report sing adu yeng laba matung thabak thoram sing yam tapna sang siliba se matam sana quality leina loisena ba pautak pk district adu ki ADC member sing district ani adu ki MLA khul ki kulak pa sing amadi lainga ki loisang sing gi makok thong official sing punduna committee ma sem laga thabak ningti na tanu bo afam sutham ke sauko thorangi khana ne bi mi pham da Siruli Festival 2019 gi matang da so khanake second year surupagi kari progress dai kramai tore haidana madu ki department mayam ki packet pani mobile ki da health ki da adagi road ki da kana na kara ide kari tore madu masi ki public khangal laga check and balance to gom matu ka imphal khata saukhat pa yaroi manipur ki leiba desi khudi mak samana saukhat han bagi adugi pandam jun dagi koi lok ayukta si functional ohna ba adugi recruitment kra post kra fill up tawa school pagaran si hena tawa mission dugi adugi aina koi committee semaga school ya miseli tawa hongna ba aduga civil construction ni component yauri aduga ojai training tawa smart classroom teaching aids mam holistic approach ne ba jiki school pagaran si is only buildings hawa katana te badu Mamang sahi gizunda Moirang Purel da laiba Moirang Purel PSC sakada ba Manipur gi minister nongthon bire na mapitel dam phau gi lambi ase black topping tawdana lambi thong nungai halkani haina wasak lambadu lambi ase gi matik khara semlam naga hojik phawa makha ta na sembi da bi mayok ta lamdam adongi khul kunmari na semba committee nga se mafam manga thona wakani fam khre maphodam road singdam action committee na sidana pangthole bo wakani fam khiba mafam sing adudi Moirang Purel puramakong tumukhong lamkhai molkon molnom abadi ngakha sini lambi asiki ngakha siti gi mapho dam phawba yoba kilometer tara khara hena sang lambi ase hana IFC ti gi makha da laiba lambi oisarabaso hojekti PWD gi lambi oire harib lambi ase sai asiki February thada gi makha ta senki dabani Risopung Village Authority ki members Singyui Siro na phongdorapda harib lambi ase lamlai assembly constituency andro AC Saikot AC amadi phongyar AC harib kendra mari asiki marakta laibani adu hojek phawda AC asiki lambi amatana lambi asi sianana mihut amatana lambi asi sianana pathorang amata lokat pir 3 maphodam area maira pai biluki member sinwon zazo amadi moirang purel maira pai bepun biluki member sairia moirang them na phongdorapda
ngasidagi sahi kungi mamangdagi sembidana lagliba lambi asi sembidragadi makhatana akanba khongsan kaya sangsan khigani makhatana bapataki daita laingana pugadabani hairi aduna lambi sibu nungairagadi khungang du chawkhatkani aduti as a whole khungang khuding maktu kendra khuding maktu chawkhatladi manipur chawkhatle ana haigadawni imphal heart city adu khakta chawkhatlaga adugi remote oiba khungang sing chawkhatradi madu manipur chawkhatre haibasi masi machin thibani aduna athuba matamda hoje akoina demand dawribsi mari lainaba hoje minister puriba singsina initiative lawbiraga rajagi awabadu kokhanbiu nadradi action hawrani hayengde sina tawkhairani lambi si lamma chakhat ka haribadi lambi amadi sorok phaba mathau tai lambi amadi sorok phangani haiduna akhogi mikhal mangda sakhiba wasak singadu ngasidi mikhal mai pakla matungda pangthokpidi haiduna akhogi lebak miyamnadi warauna hori impact news tamak yu hengalone paromjari ba saikhom ruben morang pudel YITB lokon da lengang na footpark ama sara ba thorang tori ba sei miam na yabangam loi lenga ke thorang asi kutak ta handok ta bani haina 44 YITB lokon ge koi ba khundare ba miam lang thawal khunau masin da wakani fam set kre miham da saruk yakibi ts yai mabina hai mamangi lengang na 44 YITB lokol as national sports university sana ware lorok pada lokol asi da law unari ba lawmi singa tungi khalaga lawpam singa do lengang na loksin ba da ya ba piki adabu sports university adu atopa mafam amada sakre aduga YITB lokol asi da putfak oina sana ba hojik lenga kasina thorang torkli masidi longpi amadi khunja sini yabangam loi YITB lokol da university ka mari laina da project amata sakat peroi haiki Manipur da sengi mamal atiapak da wangkalak liba segi matang da Manipur miyam amadi lenga na mayik seng na naina ba matam oiri haina socialist Women Association amasung Young Communist League ani ki maiketi ki phongtorkli loina na sengi mamal wangkalak pana Lai Lomi Sin Missing da Sauna Awa ng Haliba Sigi Matang da Langang na Tumina Laisin Bigano Haina Sumari Lena Basing da Apil Torkli Ina Masigi Matang da Kaisam Patalay ba Socialist Assistance Union ga Office da Paumising Una Pada Socialist Women Association ki General Secretary S. Bizayan China Pongtorak pada Sengi Mamalawang Kalak Pagi Thong si Sak Tam Gi Thong Adumagni Maramadana Kuseng Gi Sak Tang ba Thong Haliba Si Karana no Haibatu Miyam Hum Nagkamina ba Mathaw Tare Hausik Logling Bigi Matam Pawa Yoding Yasida Sengi Mamalas 6 kilogram da lupa yang kay yokre Thakargi matung dari lupa kaya yogani kalubda mi paiba pawi amadi lenga na kilogram da lupa ahum da piri ba en chengsu matung kram na kaithel kilogram da lupa kuntrani thoi da phangli ba no hai ba lenga na yeng sinba matam oire matang sida lenga ki maike digi akan ba mieng sangtuna seng tam ki horpam putok piyo madi lawmi singna law ubada thengnari ba khudung sa da ba singkok na ba hona biyo haina afil torkni Puji jing ji aduki mati maman wangkhatle lupa ahum da jing yenjeraga tarsu Bazar dadi siang lupa ahum piri basina lupa kuntra manga kuntra ni thoi de phange aduga maman sigi matang da su sarkar na chapchaba miang changbiraga sigi maman je karamba mong de hingal ibeno haibasi mu sarkar na changjima pami aduga longmi singdana huju gi har gi oiro huju ji sing nong marang kana churok gi tanja oira kadabasi thayai ne lai ri bachi ju ising gi matang bu oiro kudimo singje longmi singda khudung ja phangan ga da kudimo singje government na support auraga di marang kaina product gi puthopa ngamgani na khali maram aduna government na longmi singda adugi mating panghani Moirangi lai harau phamda Manipuri film ki artist khara na kabui phurup ki nat ki fije set tu na tawhai da bathabak tawsil ki be ki sabsaba action lokana ba manglai kan ba pun balok ukal na sem sabalori hari loinan thong asibu yaring da ba phongtola dana all Zeliarong Art and Cultural Organization Azako amadi Zeliarong ki students organization na nungai te ba phongdorak leba sida ukal na nungai te ba phongdorok kaloina na Zeliarong body na lokal leba khongthang sida ukal na sawat kani amadi mating pangani hena so phongdorok li hira masigi matang da palace compound ta leba ukal gi office ta impact news ka akana na unabada ukal gi convener mutum maniton elias ngan ba phongdorok pada purup amagi nat ke ba jagoi isai sarak pa matamda jagoi isai duga loina ba custom kaidana dum lei Furup amagi custom bukari thausadana toning ba maong da film gi artist ta tawselak pai ba se ukal na thamoi song na nungai te maramadana atubada film forum gi bari leina ba singa wari sanadana makhoi oba wakalon taraga paikhat pa ba thabak sing paikhalagani haina phongdoraki Furup amagi custom ka se kaimta thausadabida kaimta hanna tuni yengdabida toning ba mayama mana thokpa pangtau da tawsilakpagi
ꯃꯑꯣꯡ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯊꯣꯛꯇꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯕ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯂꯩꯔꯤꯕ ꯐꯤꯂꯝ ꯑꯥꯔꯇꯤꯁꯁꯤꯡꯅꯗꯤ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯇꯦ ꯃꯈꯣꯏꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯪꯁꯤꯟꯗꯅ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯣꯏꯔꯥꯡꯒꯤ ꯂꯥꯏ ꯍꯔꯥꯎꯕꯝꯗ ꯇꯧꯈꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯣꯜ ꯖꯦꯂꯥꯏꯔꯣꯡ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯖꯥꯀꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯖꯦꯂꯥꯏꯔꯣꯡ ꯁ꯭ꯇꯨꯗꯦꯟꯁ ꯌꯨꯅꯤꯌꯟꯅꯒ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯏꯁꯦ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯁꯤ ꯌꯥꯝꯅ ꯃꯔꯝ ꯆꯥꯏ ꯃꯤꯒꯤ ꯂꯩꯖꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡ ꯑꯁꯦ ꯃꯊꯪ ꯃꯈꯥ ꯑꯣꯟꯊꯣꯛꯑꯒ ꯇꯧꯕ ꯌꯥꯏ ꯌꯥꯗꯦ ꯐꯤꯖꯦꯠꯅ ꯁꯤꯅꯤ ꯂꯩꯇꯦꯡꯅ ꯁꯤꯅꯤ ꯀꯔꯤꯝ ꯈꯟꯗꯕꯤꯗ ꯇꯧꯁꯤꯜꯂꯨꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯑꯃ ꯂꯧꯗ꯭ꯔꯤ ꯐꯥꯎꯕ ꯎꯀꯜꯅꯁꯨ ꯃꯁꯤꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯞ ꯑꯃ ꯑꯗꯨꯝ ꯂꯧꯅꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯃꯔꯣꯝꯗ ꯃꯣꯏꯔꯥꯡꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯆꯠꯊꯔꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯎꯀꯜꯅ ꯃꯣꯏꯔꯥꯡꯒꯤ ꯏꯕꯨꯙꯧ ꯊꯥꯡꯆꯤꯡ ꯁꯦꯕꯥ ꯃꯟꯗꯜꯒ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀ ꯑꯈꯟꯅꯅ ꯎꯅꯕ ꯑꯗꯨꯗ ꯎꯀꯜꯒꯤ ꯀꯣꯟꯚꯦꯅꯔ ꯃꯨꯇꯨꯝ ꯃꯅꯤꯇꯣꯟ ꯑꯦꯂꯤꯌꯥꯁ ꯉꯥꯟꯕꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯊꯤꯗꯅ ꯇꯧꯔꯣꯏꯗꯕ ꯀꯌా ꯃꯣꯏꯔꯥꯡꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯇꯧꯁꯤꯜꯂꯛꯄ ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯁꯤꯒꯨꯝꯕ ꯇꯧꯍꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯁꯤꯜꯂꯛꯄ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯥꯡꯖꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯂꯩꯔꯤꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯩꯔꯤꯕꯁꯦ ꯃꯣꯏꯔꯥꯡꯒꯤꯅ ꯑꯃ ꯅꯠꯇꯦ ꯀꯛꯆꯤꯡꯒꯤꯅ ꯑꯃ ꯅꯠꯇꯦ ꯀꯪꯂꯩꯒꯤꯅ ꯑꯃ ꯅꯠꯇꯦ ꯃꯁꯤ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯋꯥꯐꯝꯅꯤ ꯃꯥꯏꯕꯤꯅ ꯂꯩꯐꯥꯎ ꯄꯤꯔꯦ ꯍꯥꯏꯗꯅ ꯁꯠꯇ꯭ꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯐꯖꯦꯡ ꯐꯤꯔꯥꯜ ꯀꯥꯁꯤ ꯀꯜꯂꯣꯏꯗꯧꯕ ꯃꯆꯨ ꯃꯌꯥꯝ ꯑꯃ ꯇꯧꯔꯣꯏꯗꯧꯕ ꯋꯥꯗ ꯌꯨꯡꯗꯅ ꯃꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯆꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯁꯤꯡꯗꯒ ꯌꯨꯡꯉꯒ ꯇꯧꯔꯤꯁꯦ ꯃꯁꯤ ꯀꯌꯥꯝ ꯀꯥꯏꯒꯦ ꯍꯥꯏꯕꯁꯦ ꯁꯦꯕꯥ ꯃꯟꯗꯜꯗ ꯑꯩꯈꯣꯏꯅ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯔꯒ ꯂꯥꯛꯏꯅꯦ ꯎꯀꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯝꯖꯕ ꯊꯥꯛꯇ ꯃꯁꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕ ꯍꯣꯠꯅꯖꯒꯅꯤ ꯁꯨꯒꯨꯅꯨꯗ ꯂꯩꯕ ꯁꯦꯟ ꯖꯣꯁꯦꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯂꯛꯂꯤꯕ KSO ꯒꯨꯟꯄꯤ ꯕ꯭ꯂꯣꯛꯀꯤ ꯂꯨꯆꯤꯡꯕ 10 ꯊꯥꯗꯣꯔꯛꯇ꯭ꯔꯕꯗꯤ ꯊꯥ ꯑꯁꯤꯒꯤ 3ꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯕꯟ ꯀꯧꯒꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯏꯝꯐꯥꯜꯒꯤ ꯀꯨꯀꯤ ꯏꯟꯗ ꯂꯩꯕ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯗꯦꯕꯤꯗ ꯑꯦꯜ ꯒꯥꯡꯇꯦꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯩ ꯊꯥꯔꯝꯈꯤꯕ ꯑꯗꯨꯒꯤ matangda police na mahiroi 10 fazankiba haibasi malam sade thodok asida KSO gunfi block e thomi sing sena balaiti haina kayarak phongdok pukaloina na fazankiba thomi sing thadok na bab haijaba laikre adubu bari lena authority na tabi dabana maram moiraga KSO ki Central Executive Committee ki mifam pangtoktuna ban topi tware basi lorakpani masi phawbada fazankiba mahiroi sing condition amata yawdan thadok trabadi he nakan ma khong mawongda sangsin na basem sabalore haiki. In our meeting, resolved to demand the unconditional release of the 10 executives who are held under judicial custody. So our main demand is to secure the unconditional release of the executives and to express our disapproval of the continued detention of the KSO Bungpi block executives. The KSO will resolve to call a statewide ban on Friday, that is 7 June 2009, from midnight 6 June to midnight of 7 June. If the detainees are not released unconditionally, even then, a sustained agitation will follow until their release. Manipur People's Party MPP Sanura Manuki President Kuraijam Thasana ta andak pangthokiba Lok Sabha Mikal da independent candidate oikiba Boirang Them Totom Sana Elias Nongsabana nupi oibagi ikai khumnaba manghan bayaba achiba wahi watasi narakpa MPP na kandem tawkhre Boirang Them Totom Sana gi thawum bu yaning da phongdoktuna law court ki mateng lawduna matik saba danti phangangani haina Kuraijam Thasana na thamlakli Pologround maning da laiba MPP ki office ta pawmi singa unabada Kuraijam Thasana na haikibada Boirang Them Totom Sana na yana personal oiba mawongda MPP Sanura Maruki president oiba mawonda nupi oibi amana taba nungai da wahi wata kaya singnarakpa condemn tawi Totom Sanana mangonda sinariba wahi wata silamda masid lairiba nupi kunai ba singnabani Kuraijam Thasnana makataraduna MPP Sanura Maruki maru oiba thawburoi ama oina sahi kuntra hena party asigi amadi lamdam masing mapung oiba issue kaya da mapung oiba thawdang lawdana miyamge seba tawjeduna lakpani edubu ikang khangudana party ko oiba wafam khara sengdok sengsin tongnabada Totom Sanana yamna personal oiba maongda mahaki personal life sokpa yaba wahi watasi nadana media da thanak pahat laibak thibani MPP Sanura Marupna thawng asi taraina lawti loinana Totom Sanagi bathakta ain gi oiba mateng lawdana kanwa sarak phanganaba honagani haina Thasnana thamlakli ain gi oiba nupida angang da tang koi haibi yadaba ngang ba yadaba
adung wangang sing isal isada mama mapada thaksi ka sinai da badung ba nipi izat khonggaw no beida makta ain gi mateng laure haraga nipi singi da makta tan bia hak kaya section kaya india government na pi riba makhan makhan gi section da akoi chatle haraga akoi wakat koi katkani aduga mabu maram chana ain gi mateng gi matungina mabu punishment pi ba haibase akoi sanura marki oina si akoi asengba akoi phire amata da le minarga leijare Tamenglong district ki Toksem subdivision ki manung sanba kaimai khulda mapa mama laikhidrabi nupi masa ama truck thomadagi laikhidrabi nupi masa du nemnei va singsan sahi tarani thoi apopa laikhidraba manglengau singsan ni impact news na phangpa pauda thadok asing asina mi jumba matang pung tarani thoi makhai taba matam da thokibani nemnei va na thangnaba khul amada polai basaluraga halakpaki lambida jiribam tamna haigalak truck amana thomlambani hairi pawadu phangpatiki Toksem subdivision police ki ohosina lusing ba kambu amana kai fundai sek poster ara ko truck sing kham na gari masak khang dora bohana ki hauji phabi ko ina gari amadi driver masak khang magam dana leiri ningsing waya badi laikhitabi nemnei va ki mapa mama amadi mase ahalsu barak torel da tha sigi hoki ba kunma panda tharoi khunba satpada irak na dana laikhidrabani hauji imung asigi oina sahi taragi manung daiba masin manau manga lehori Manipur University ki court holder flagrism its detection and avoidance beyond ethics and integrity haiba team da nomi oiba national workshop pang thokre workshop adu Center for Study of Social Exclusion and Inclusive Policy CSS EIP Manipur University amadi Department of Library and Information Sciences DLISMU arina khosam nadana pang thokpani taramadu da saru yakiba Manipur University ki Economics Department ki Professor Thiam Bhoro na hai ngasi workshop asi horoliba mahiroi singi yamna maroiba workshop amani flagrism its detection haibasi PhD scholar singna khangraba yadraba topic amani haiki masigi workshop si yamna maru oina khanjai maramdi mamangai matamdadi plagiarism haibasi khangamde lairamde aduga thesis ama iba matamda amadagi copy tauba amada hapshanba amasi kamaina detect tauni haibagi turn it into lairamdaba ano ba makhal ki technology tholakpani dangasi di khoigi turn it in haiba software si lairabani na thesis ama submit tawram daida magi thesis si software turn it in thajalaga thesis si de copy tawba saruna kyano masagi original se kyano haiba si khangdu amatungda khoina sagi magi PhD thesis submit tawba yadorimni Mioiba kunaina magi masa masu sing yai phana ba matam ayamada khanliba asigumba malem prithvi asigidamak nomada miku kharadang oirabasu khanbagi tangai phatab lai haina sangnai Professor Dr. N. Mohendra Napil Tokre wahomase making faying a model carbon positive eco village haiba hiram asida climate change ki matang da nomui oiba khanani program amada phongdok kibani Directorate of Environment ki Santhang Makhada Institute of Cooperative Management Asindra and Lampel Patalaiba Institute Asuki Conference Hall the Pangtokpa Kanani Nabaki Taramatu da Malemgi Aing Asada Sobat Ahong Makaya Laliba Sina Mioiba Kunaida Pirak Pokudong Tiba Sangi Matanga Miang Mit Nakong Oibi Abo from Singsu Professor Dr. N. Mohendra da Thamki Taramatu ki Technical Session da Directorate of Environment ki Deputy Director Dr. T. Brajakumarna Self-Help Group Singna Payeng Bu Model Carbon Positive Eco Village Ama Ohen Naba Sangsali ba Kongtang Sing Asida Fayeng Miam na Tawai Yao ba Wat Pigi Mami Taliba Si Laibak Tivani Hai Kibakalona Kanana Baduda Yao Kiba Payengi Self-Help Group Sing members Sing Tawai Yao Biduna Miam the Climate Change Kimata the Kanghan Bamadi Payeng Bu Modern Model Carbon Positive Eco Village Ama Ohena Bahonamina Si Haiki I think that we should have been able to get a period said Mashi Matampur to send to put the car away. Adon the Kuna Hamini Pung Kumari Manung the Pung Kayaka I charged of the Carito Kanye. Pumamadi Karitosike, pretty mata, the Karitosike, can be all right. I did talk there. Aduna never must see a queen of watch. Nanny Hay should talk there, Haitami should talk there, MLA or should talk there, Pradhan or should talk there, told nobody ever going to see Canary. I mean, Manga minute, Amapana school, Chasor in the small way. Masin Sasor or Sangiban should say, Upamik and people. Adu must they use Sabiri in the who was a big person in the Usually Lucine. I side in the I give you side the other to sit heights and celebrate. Can we say Mamma to the rest in the way? Nasi Oliver among Sigi Mana say, Magi Mokosia paid the boom, which I in the Magi of the I saw it in Sasso, one of them to say, be the motor.
Hayeng Manipur World Environment Day Paksana Palan Tawari Basiki Mangoina Usara Taroma Mangasi Tangal Bazar Leba Bairodan Hindi Primary School of Pangtokre, Toromasik Sarokoina, the Mini Suna Satagada World Environment Day Gamari Lena School Mahiru Singo Bay Awareness Program of Pangtokre. Nasiki Toromada Manipur Pollution Control Board Scientists C. Case Tomba District Implementation and Monitoring Committee DIM Simpal West Member Secretary Dr. Hemananda Bairodan Maxwell Hindi Primary School Headmistress K.S. Sunita Yauna Miyoi Kana Saruyaki School Koi Badamadi Campus Ta Ozavani Mahiru Sing Usara Tabana Mangasiki Thoramgi Bapungi Saruk Oiki Maru na koina nauriba angang sing da grassroots level dagi hariba ucha thabasina ekoina pithibi malem sida piriba kanaba sing ase khanganba loinana ekoina ucha sina u sina mapung marai phara kanda masina ekoida piriba kanaba mayam adu ni maramdi ekoina upambi haibese pokpadagi na sibo phawda ekoina upambi gi kanaba se dum phangi mangi mangjaba ambau laiti pithibi sidaida hongaiba climate ase Kanbang Amaroi have a pandam to the near Quinasi, Wall Environment Day, no Sakalaga Quina, Iskunda, Puna quick cushion and a kind of Utavagi, Thomas Pantok Chavani. Matang such the break Malosaki break in Matunda, Manipuri Puksak Talibala Pomka status, map to get Tamatan monkey yapi film the Lalibasi Matanga, and Peg News Kanaba news report about the Manipur Somali Tongan ba Ipao saying Pudan Laksagi, Impact News being Tadon review. Mayam bukan teram nong seri bulletin segi makada papau mayam da pisri. The Manipur Conservation of Paddyland and Wetland Act deported ni ating ba lain Manipur ki laupam kaya da yung kay school firm factory ni singba construction mayam left na sajilakli. Welakli bifya masida laingak na ek asining thina sanahan ba ngam hodrapati Manipur puksak thakli ba laupam sing ase Manipur ki map te kitap na tanam mang ki biyari. Hina masida Impact News ki reporter RC Mangangsa amadi camera person Henry Sapam ki akanaba report ama. Manipur Ladybug, Lopam Singdagi, Satok Barang Kaina Putopangam Devana, Lamdam Masigi Miamna, Say Kuding Mapandaki Puchilapa, Hawaii Changwa Yongna, Ate Chana Polamkea, Mipan Tangduna Lagli, Asigumba Awa people Masi, Mayuk Nadinga Jarak Asida, Big Krabalam the Masigi Lau Simu Tonariba, Lapomkea, Company Yongna Lanai Mio Kiana, Tungan Bahiramda, Chambat Chakapaki Tabuchu, Leptana Satanaragli. Nakalamromda, Mangchilak Lavalopam Sing Kannaba Pandamda, Manipur Conservation of Paddyland and Wetland Act 2014 Koba, Ek Ama State Assembly the past of Duna, Manipur Langakna Chanahan Bahu Krabani. Adubu, Ek Chem Duna Chanan Bahu Kre Hyba Kaktani, Lapam Kayada Sagat Naragliba, Infrastructure Sing Asidi, Nachi Power Mari Lenaba, Agriculture Department, Revenue Department, Amadi, Chatamel Department, Nachi Power Tingbagi Wafam Latre, Ek Asigi Matung Ina, Laumapu Amana, Maki Lopam Adu, Inkol Natraga. Atopa Hiramda, Shamgat Chagatpagi Tabak Yadi, Akaknaba Maram Karada, Sijanabadi Ekasina Ayaba Piri. Low Singi Pibam say concern agriculture officer than Satpamatam the Yum Sazilakpa, Karknas Hazilakpa, Sinasing Mayam Domadu committee the report our Herga, Madui Karitom Toke penalty Pigadra Natraga Madu, rehabilitate Ogadra Madugi Mayam, Kanagadawi. Adubu Lopam di Lairaga, Mayum di Lejataba Mio Oiragadi, Panchayat ki Lamda 0.20 Pakshava Aduga, Municipality ki na Konba, Mapamda Oiragana, Lamgi Saruk 0.10 Pakshava Mapamda, Yum Sabagi Ayabadi Piri. Amaromda, Ek Asigi section Taragani Pani Matungina, Kanagumba Low Mapu Natraga, Mio Amana, Lopam Singbu Inkol Natraga Atopa, Hiramda, Changwa Chagat Patarabadi, Lopu Natraga Mio Edu, Sahi Om the Guitar than a Kashum Sangda Tambaya. Madugi Matakta, Lupali Sing Yang Kaidagi, Lak any power pile Tiga Dabani Hainasu, Egasina make Shang Pali. Aduga, Lapong Kanaba Lengang Ek Chemdana, Paikaliba Tabak, Yangshinaba Lady official singer, Karigumba Matau the Puning Changdana, Tabak Taurabadi, Egasigi Sexual Trial Palgi Makada, Lapu Adumakna Pangliba, Cherak Adumak Pangbayai. Quickly than I am the Chauba Quigi tribe Hagadra, Pal Weski, Lobuxing the unauthorized permission Yaudana Quay. Sagalak Payum, Karknan Singba, Atopatom Kalgi, construction Sing Mayam, Sagalib Simase, Loina Bakoi, notice Subtore. Matang Asida Panba Yabadi, Mio Keana Hojik Maru Oina, Tampaki Lopom Kayada, Lebak Hajinduna, Lepalaitana Jum, Ngayok Palm, Chekon, Nasingba Tungan Tunganba, infrastructure Kaya, Changal Agliba Asida, Lapom Kanaba Honariba Lingaki, Mari Lainaba Dipamena, Pava Punmanatraga, Sarak Piba, Laitri, Madugi Matakta, Law and Order Ngaktuna, Miangi Lantung Ngak Chenbada, Asawat Hogang Loriba, State Police Nasu, Chamgat Chagaliwa Sing Asi, Tingba Udri, Ek Tamak Chemlaga, Tapum Toba Tabuk Taudrabadi, Karamna Mangchilak Labalopam, Kangada Uribano Hibasi, Asobo Wahang Ama Oidi.
Porampat subdivision makhada leibadadi villages khara notice thaba hojare samna hairabada kairang maitei lisang hiden dakhok lairen pat top dasra achan bigai chingmairong nongpok mai sumaina sum toduna villages kaya marum ma da identify tawzari dugu notice thaba hojare nakal amaronda lepham leijadraba mioi kayana masagi lopham de yum chaba amasung selfie drabadi lenga ki thabak phangde thasinari balamdum asida masana masabu thau piduna senthok lambi laknabagi damak lopham sijanabada the Manipur Conservation of Paddy Land and Wetland Act 2014 hariba ekasina Chairak hekta piradra haibisichu khana ningai oiri asigumba awaba phibam asi laklaba matamda lapham sijanariba mioi singi hingnabagi hakki wahang lakloidra haibisichu nainafam thogli phibam asi laktanaba lapham da sagaliba infrastructure sing saba hawrapa natraga haunaba thorang torpada matam chana thinghauba haibisichu yamna mathau tari matang asida revenue department settlement department amasung agri department gi staff amadi mari lenaba authority gi official singna thagi tolop ngaiduna table da thabak gi mahuta haktheng nana jingchinduna mangki gadawraba lophomsing kalhongnabagi honaba matam oire karigumba miyeng changhogdrabadi hawjik leiriba Manipur gi lophomsing asi sahi kharigi matungda uba phangdaba yabagi akiba leibagi mathakta chathok puthokpa ngamdabana he namipal tangba state ama oirakpa yari ꯑꯩꯈꯣꯏꯒꯤ ꯁꯦꯛ ꯅꯨꯔ ꯍꯁꯟ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯃꯁꯥꯃꯛꯅ ꯂꯝ ꯑꯁꯤ ꯂꯧꯕꯤꯔꯦ ꯍꯤꯡꯒꯣꯜ ꯑꯁꯤ ꯂꯩꯕꯥꯛ ꯊꯣꯟꯕꯤꯔꯒ ꯑꯗꯨꯇ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯑꯃꯃꯝꯁꯨ ꯁꯥꯕꯤꯔꯦ ꯃꯁꯤ ꯂꯩꯅꯉꯥꯏ ꯃꯌꯥꯝꯅ ꯗꯁꯨ ꯌꯦꯟꯊꯣꯛꯄꯤꯔꯤ ꯍꯩꯅꯉꯥꯏ ꯂꯩꯇꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯃꯥꯌꯣꯛꯅꯕꯤꯔꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯦꯛ ꯑꯣꯏꯅ ꯆꯠꯅꯕ ꯍꯧꯈꯤꯕ ꯗ Manipur Conservation of Paddy Land and Wetland Act 2014 asi kadai phauba masina kanaba piribage haibisu khananingai oiri camera person sapam Henry ga loinara pogdam jariba RC mangangcha Impact News samurok loko Gujarat ke Ahmedabad hokiba me kunma fandiki jun ani phauba sathiba SKC International Film Festival SIFF 2019 के Best Music Video Award Manipuri Music Video Khoida Zaida Pirakle Khoida Zai hariba Manipuri Music Video se Rojit Chongtha na direction amadi story and production na Joychan Moirang Themgiri loinana SKC International Film Festival SIFF 2019 ke Music Video Award category asigi banung sana Manipuri Music Video Khoida Zai gi Saisakpi Pusparani Huidromna Best Female Singer SIFF 2019 Menoranjan Oinamna Best Lyrics SIFF 2019 Rhythm Chiamna Best Music Director SIFF 2019 Danube Kangjam Elias Danuna Best Actress SIFF 2019 Fanglagle Singkham Mamang Development Organization amadi Core Committee Festival Mela Idul Fitr 2019 asindana pangthokpa Ramadan Karim Kam Festival Mela Idul Fitr 2019 Dilong Haribi College opposite Tamyai Zangsanda mai pana pangthokli Mamang tha haibadi me kunmanga dagi hodana pangthoklakpa shopping center kam festival Mela asina Muslim singi yamna senglaba sahin tha Ramzan matamda lilong laidiba miyam marwaina nupi angang singda athengba namidangi matamda potchai leinabagi khodong saba phanghali Shopping center asida puna stall nifu hangdra miyamda sana thanaba firul yauna folam kaya ahong mamal fanghali shopping center asi numidang pung tara dagi horga nongyai phauba pangthoi loinana khanaba sakin thorang lokhatna miyamda aki khang yauna pot sai yon babadi leibi khodong saba piri mela ase thas ki taruf phauba pangthokani Governor Dr. Nazma Heptla na Muslim singi hayeng pangthokadarba Idul Fitr kumhigi namag lamdamasig miyam maroina Muslim purupsa singda yaipa pausel pirakli convener na makha Governor na makha mahaki pausel da kumai asina lamdamasida matam suppa nungsi sanaba marumapang oibigi wakalun aduda satpo oida sanu hairakli Idul Fitr na lakota si Minister Nongthonam Bere na so Manipur miyam na maroina Muslim purup singi mapam da yaipa pausel pirakli Si Minister Pausel da hai kumai asina pataba wakal pataba wahi amadi pataba thabak singdigi nathai handuna dangdu laitaba kunayama purapoida sanu hairi Information and Public Relation Minister Oiriba Tongam Beswasi naso Muslim Puruki Idul Fitr kumhiga mari lainana yaipa Pausel pirali Minister na mahaki Pausel da nungairaba kumhigi namit asina lamdam asida nungsi sanaba sakot purapoida sanu hairakli Muslim singi senglaba kumai Idul Fitr na lakpada Shiv Sena Manipur State Unit ke serola manasu yaipa pausel pirakli
Idul Peter kumaina lakpada hiang thang tarahay amadi palak ki Muslim kunja singda Congress Party ki thawmi Dr. S. Manautona sana thana polam sing kodol term kre kumai asina lakpada hanadagi nungsi sanan la laklaba aset pamari asidagi hena sechin naduna purup khudi mak amato obi wakalonda tangdu laitaba lamdam ama oirasan haina mahakna yaipa pausel pirkli loina lamdam asiki sakot thorang ama paikat pada ekoi puna saruk yamina dona sakot pa iramdam ama oirakna hona pada puna saruk yamina saina mahana fongdoki Sing imai bel sing ahalaman merupang amadi Manipur khundaminari tongan purup ki mioi khudimak ngasigi it festival yorokpagi yamna sengaba numitchi lakpaga loinana yaiphaminaba chawkhatminaba amadi nungsi chanana hingminaba yamna nungsiba iramdama ma semasi edana aigi maikedi appeal tawjit Islam lining sat pasinga thama sub nasara helapa matung hayeng paksana pangthokadra be Idul Fitr na lapada Manipur Muslim Welfare Organization alam damasig miyam da pausel pirakli Rai Sabha ki MP ke Bhavananda Rasu Idul Fitr yai pausel pirakli Manipur Pradesh Congress Committee na sindra ngasi Congress bawanda iftar party ki thoram pangthokre Muslim singa thama sub na sattarakpa sakhen tha loisin baga mari leine na pangthokpa Tharamatuda CLP ki leader o EOP MPCC ki president kai khang amamadi Congress MLA sing susaruk yaki Muslim singi lining lysol singaloina na pangthok ke bakang sigi tharap aduga mari leina na CLP ki leader o EOP na hai kobe yasna landama sida laimina ri ba proof sing marakta nungsi sana na laimina bada asawa mating panglagani haiki koi India si Manipur si su tongan ba dharamada thajajaba Christianity da, Hindu da, ado Islam dharma da thajaba adugumba koi jati khuding mak punna nungsi sanana koi leiminabani matam kuirabagi matam dagi haiba tare from time immemorial aduna koi matung sida so dum leiminega doribani nungsi sanana amaga mana apamba dharma sasaraga so koi amatani haibagi wakan siga loinana koi nungsinana sana sinana yamna santi leiba adugumba state ama view Inspector General Assam Rifles South ki Major General KP Singh YSM amadi maki makha officer singna Muslim Singh Idul Peter kumaina lakpada status ki miya maruina Muslim Singh da yaifa pausel pirakli Assam Rifles na makhoi ki pausel da kumai asina status da ing tappa nungsi sanaba nunga yaifa purak poida sanu hairakli National Social Assistance Program NSFE ki makhada Anapurna card paiba sing yentopuki thorma manga sikak sing Municipal Council Complex talaiba District Social Welfare Office the pangthokre sing yentopuki thormadu kaksing Municipal Council Complex talaiba District Social Welfare Office the pangthokibani Anapurna scheme asi old age pension scheme ki scheme pangchadraba adumapu pension di lai piba yaraba ahal singda Ministry of Rural Development Government of India na Anapurna ki card sadana Thamada seng kilogram tara panghanaba pandam na paikat paskim oiri. Impal District ki Pangai Police Station konwa sagol mamang laikai degi masaga sai kunthana thoidom suraba pukrambam Nabasandra Elias Thafa Maitei apopa pi Santi Maitei kauba pi oyama hakuba me nipan ayuk pung tarataba matamda yum degi thokhi badagi ngasi phawba hanjelak tre hari me se pit manga insi ahum wangi mamai koidani kulai kusuni masa mayai oirapni mio yasi psychiatric problem lai hari bana thokhi matamda abuba masugi half pen ama asangba masugi half shirt ama let kebagalona na amuba masugi sleeper tonki hari me yasi kanagumana thengna birabadi Manang nagpa police station na pao pirak na ba hairi. Tenokpol district ki Kwata Kulda de Mitarani subna satra kiba livelihood and income generation training program on pigri ngasilosin kre training asi mamang thagi kunipan gi kulladu da wildlife division forest department of the integrated rural development and educational organization Manipur Anina Integrated Development of Wildlife Habitat 2018-19 Ministry of Environment, Forest and Climate Change Government of India ki mi makhada pangthok tuna lakhibani training losin ki tharmatu da ok loibi training phanglabi nupi kuntarukta ok masa amamam yenthokki ok loiduna senthok laihannaba kwatha matak laikai self help group amadi kwatha makha laikai self help group su senki Ngasi CRPF Family Welfare Association RCWA CRPF Group Center Imphal Sindra Goal Environment Day ki tharam pangthokre tharam asik mari leine na usara marfurom su thaki
Wangkai ayang palida laiba Diamond Club ta Suko Imphal East Sindra Nomi oiba free medical camp ama pangthokre gynecology ENT pediatrics dentist ki doctor soina camp adu saruk yaki camp adu da lem laing baga loina hidak laktak su lem na yentokhi Hojik sanab ki pauda Marisuba Kumuksum Ibungo Yai Masing Memorial Men's Veteran Hockey Tournament Cosmo Veteran Team Wangkai Mai Fakre ngasi kumanapa Astro Turf ta sanaki ba Veteran Hockey Tournament asigi ahum suba likta Cosmo Veteran Team Wangkai na Veteran Thawbal Hockey Association of Panjal Tari na madamai chiba fiki Masa sita mai pakraba Cosmo Veteran Team Wangkai gi sanaroi ke loke na masa sigi tarahum doi amadi nipu marisuba minata Panjal ani aduga El Chicken TS Kumar TS Thawbal ke imosa masung MOK na mas ki mapan Konipan, Kuntranipan, Pumato, every Niputrok Suba Minutes in the Panjal Amam San Bangamki, Massa the Mighty Horror Veteran Football, Veteran Thawbal Hockey Association, Yabatangara Panjal Aduna, Maski Yankaimaga Suba Mineta, Case Brazil Sunki, Komuksam Ombi, Leonie David Memorial Trust, Santang Makada Manipur Veteran Hockey Association, Sindra Satarli, Veteran Hockey Tournament, Sida, Timbangana League Rounds in the Ato Ehen Tanari. Satarli Tournament, Mari Subalikta, Veteran Cosmo Wangkai, the Veteran YSC Veteran Team Yaskul Anina Tasi, Truktalamba, Tonagani. All Manipur Football Association me Makada 3 days state level residential clinic for referees pangtolagani hairi thasi ki tarahum doi ki taramanga phawbada kumanapa sports complex ki manung sana laiba mafam singda pangtokadaba referee clinic asida Jadab Chandra Haubam KSS Sarat Chandra KSS Madhu Chandra M Joy Chandra L Yaima M Magho amadi Ais Khambana instructor aduga I Ravi Chandra L Tarun Kumaram sung CS Kailani sanuna trainee instructor gi thodang loragani haina ampagi General Secretary in charge L Jatirmoy Roina Pongdrok Thadrok Pasero Lamana Khangalakli ngasi mapal kangsai bungda pun ba Manipur mungna sanaroi sing sangdam naba haina mingthol ba mungna masanagi oiba sangdam naba ki tharmama pangthokre Democratic Students Alliance of Manipur Dasam amadi All Manipur mungna association ani na khosana da ngasi pangthok ba sangdam naba aduda hagdopaki asama tharma aduda Zenit Academy Sangai Progi Director Dr. S Manakton All Manipur Mungna Association ki President TS Arun Kumar amadi Dasang President Salam Akas kolona lubani sigi masang naraba mioi kya na saruk yaki ngasi sana ki ba mungna sangdam na bagi pan thorom aduda nongpok panagi mungna roi nongmi bungdagi S Somorjena nongsup panagi mungna roi haingang dagi W Dayanand bu maiti ba piram naga sangdam na ba asigi mungna jatra oi bangam ki mungna roi kuntaruk na nongpok pana amadi nongsup pana da sana ki ba mungna sangdam na ba aduda nongpok pana ga sana roi taramari aduga nongsup pana ga sana roi tarani thoina mai pap ngam ki lamdam asigi mioi kaya na magi bagi nat amadi sana kanglon kaya bu kauthok tuna atopa mioi kanglup singi matok tamdra matam khara leiro matung ngasidi aikoi isai sagi nat amadi sana kanglon kaya sing asi nauhona na bukhana sanarak tuna lamdam asida awon makaya lakle haina ngasigi tharam adigi President Salam Akasna pongdoki Pagulakliba naron sing sida ngang sing sida ikuni business ko element sing tapi betambi bamusi bukis knowledge katun nataba Nairu sing sila kanda tauri pa sana gatori ba muna ay sumay sana ina traga sabol kang jay sumay sana ay bin sing mayam si practically feel to si bon ba kangan ba makoy da larik katan para kanda larik tayaw yung kutung da focus ko nataba Paguduri ba masada di masak mo mayam si makoy da masada hatik na si bon mas matamoy da suwan ba masami Arivida Bulletin Alliance Amonami Amda Thamziri Ukrul District Headquarters the Manipur Langa Cabinet from Pangthokre Salibazun Tha City Lok Ayukta Mathok Tobangam Nanaba Mathok Taba Tabak ki recruitment Taunanaba Warep Lokre Moirang Purel ki Mapitel Dam Pawagi Lambi Koilas Tharagan Hana Se Minister na Mamang Sahigi Chunda Wasak Lamlaga Namit Tuminna Laisgibi Mayokta Kulmari na Sema Committee ng Asimi Pamangada Wakani Pam Satakre YTV Lokon na put fox habada Yabang Amloy Lenga ki Torang Sikutak Handokata ni Haina 44 YTV Lokol Gakoy Pita Kundari Bamiam na Langtawal Kuno Masinda Wakani Pam Satakre Amasung Manipur Conservation of Paddyland and Wetland Act 2014 sanadabaga pangkak oire lopam kayada yung kay school farm factory nising construction
साजिनबदा लाइगांगना थिंबा ngamdri